ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯤꯈꯨꯕꯤꯗꯨ ꯏꯪꯈꯠꯂꯛꯄ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯣꯏꯅ, "ꯏꯅꯦ ꯃꯤꯈꯨ, ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯂꯩꯁꯥꯗ ꯂꯩꯔꯤꯁꯤꯕꯣ? ꯀꯨꯏꯁꯨ ꯀꯨꯏꯃꯟꯈ꯭ꯔꯦ ꯂꯩꯁꯥꯔꯤꯗꯣ, ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ?" "ꯏꯁ, ꯅꯪꯅꯒ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯖꯤꯜꯂꯛꯏꯕ? ꯑꯗꯨ ꯍꯥꯏꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯅꯃꯥꯟꯅꯕ ꯑꯃ ꯀꯣꯛ ꯁꯦꯝꯕꯤꯔꯛꯄꯗꯤ ꯀꯩ ꯀꯥꯏ?" ꯉꯧꯕꯤꯅ, "ꯏꯅꯦ ꯃꯤꯈꯨ, ꯅꯪꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨ ꯍꯣꯏꯗꯒꯤ ꯍꯜꯂꯤ ꯍꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒ ꯀꯃꯥꯏ ꯀꯣꯏꯅꯗꯣꯏꯕ? ꯍꯦ, ꯅꯣꯏ ꯅꯄꯥꯗꯨꯗꯅꯦ ꯏꯔꯥꯡ ꯇꯧꯗꯅ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯍꯩꯇ꯭ꯔꯤꯉꯩꯗ ꯃꯣꯏꯅꯅꯦ ꯏꯔꯥꯡ ꯇꯧꯗꯅ ꯃꯇꯨ ꯊꯤꯈꯤꯕꯗꯣ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯗꯤ ꯃꯁꯛꯄꯨ ꯐꯖꯔꯗꯤꯅꯦ ꯍꯅꯨꯔꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ." ꯁꯅꯥꯅ, "ꯏꯁ, ꯃꯥ ꯃꯁꯥꯁꯦ ꯃꯁꯛ ꯐꯖꯩ ꯀꯥꯏꯅꯒ ꯈꯟꯖꯕꯖꯥꯠ, ꯃꯁꯛꯁꯦ ꯊꯤꯃꯟꯗꯅ ꯅꯨꯄꯥꯅ ꯄꯥꯝꯗꯗꯅ ꯁꯤꯠꯇ꯭ꯔꯤꯅꯤ ꯈꯪꯗꯕ." ꯃꯦꯝꯃꯅ, "ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯃꯃꯥꯏꯅꯤꯅ ꯁꯒꯣꯜ ꯂꯥꯕ ꯍꯅꯨꯕ ꯍꯦꯛ ꯃꯥꯜꯂꯗꯅ. ꯆꯥꯊꯣꯛꯄ ꯌꯥꯅꯕ ꯐꯖꯩꯅ ꯍꯥꯏꯖꯤꯟꯅꯕꯩ ꯋꯥꯅꯤ, ꯃꯕꯨꯛꯅ ꯐꯠꯇ꯭ꯔꯤꯕ, ꯃꯤꯉꯣꯟꯗꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤꯕ." "ꯀꯩꯅꯣ ꯕꯨꯔꯨꯝ ꯕꯨꯔꯨꯝꯒ ꯑꯃꯨꯛ ꯁꯣꯟꯅꯔꯤꯗꯨꯅ? ꯅꯣꯏꯅ ꯃꯤ ꯋꯥ ꯉꯥꯡꯅꯩꯔꯣ?" "ꯅꯠꯇꯦꯗ, ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯅ ꯍꯥꯏꯅꯕꯅꯤ." "ꯑꯁꯦꯡꯕꯔꯣ? ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯀꯥꯏꯗꯒꯤꯅꯣꯕ?" "ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦ ꯏꯅꯦ, ꯃꯁꯛꯀꯁꯦ ꯐꯖꯈ꯭ꯔꯖꯥꯠꯅꯤ, ꯃꯆꯤꯟꯕꯨꯗꯤ ꯁꯥꯕꯤ ꯈꯤꯇꯪ ꯃꯥꯟꯕꯅꯤꯀꯣ, ꯑꯇꯩꯗꯤ ꯀꯩꯝ ꯁꯣꯏꯗꯕꯅꯤ. ꯑꯣ, ꯎꯆꯤ ꯃꯥꯟꯒꯦꯔꯥ ꯁꯥꯕꯤ ꯃꯥꯟꯒꯦꯔꯥ ꯑꯩꯒꯤꯗꯤꯅꯦ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯌꯥꯔꯤ ꯏꯕꯦꯝꯃ." "ꯉꯥꯏꯈꯣꯅꯦ ꯑꯗꯣ ꯊꯣꯏ, ꯅꯈꯣꯏ ꯅꯆꯦꯗꯨ ꯅꯨꯄꯥꯒ ꯀꯣꯏꯔꯦꯅꯦ? ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏ ꯐꯥꯎ ꯃꯤꯅ ꯀꯣꯏꯒꯦ ꯀꯣꯏꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯀꯥꯟꯁꯤꯗ." "ꯍꯥ, ꯅꯣꯏꯗꯁꯨ?" ꯃꯤꯈꯨꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯄꯥ ꯐꯥꯎ ꯑꯩꯅ ꯍꯟꯕ ꯑꯉꯥꯡꯉꯣꯏꯗ ꯐꯥꯎ ꯅꯨꯄꯥꯅ ꯀꯣꯏꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕ, ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯂꯕ ꯑꯩꯉꯣꯟꯗꯅ ꯅꯨꯄꯥ ꯑꯝꯇꯅ ꯀꯣꯏꯕꯗꯤ, ꯑꯁ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯌꯦꯡꯐꯥꯎ ꯌꯦꯡꯉꯛꯇꯦꯕ. ꯑꯩ ꯌꯥꯝ ꯁꯤꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ." ꯁꯅꯥꯅ, "ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯃꯤꯈꯨ, ꯑꯃꯨꯛ ꯎꯪꯗꯅ ꯂꯩꯔꯤꯗꯨꯅ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯃꯤꯕ. ꯑꯗꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯌꯥꯅꯕꯗꯤ ꯍꯥꯏꯅꯔꯛꯎꯀꯣ." ꯊꯣꯏꯅ, "ꯍꯥꯏꯅꯔꯒꯕꯨꯗꯤ ꯌꯦꯡꯒꯦ ꯏꯅꯦ ꯃꯤꯈꯨ, ꯅꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯄ ꯃꯧꯗꯨꯕꯨ ꯐꯕ꯭ꯔꯣ, ꯀꯃꯥꯏꯅ ꯇꯧꯒꯦꯕ?" "ꯈꯪꯗꯦ ꯃꯣꯏꯒꯤ ꯋꯥꯒ, ꯑꯩꯉꯣꯟꯗꯒꯗꯤꯅꯦ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯔꯣꯏꯍꯦ. ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯦ, ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯐꯪꯅꯤ. ꯏꯟꯗ꯭ꯔꯦ ꯃꯄꯥꯝꯗ." ꯁꯅꯥꯅ, "ꯏꯅꯦ ꯃꯤꯈꯨ, ꯅꯪꯁꯦ ꯐꯥꯎꯗꯤ ꯌꯥꯝ ꯐꯥꯎꯕꯖꯥꯠꯅꯤꯍꯦ. ꯃꯧ ꯑꯐꯥꯎꯕꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕꯤ ꯑꯃꯃꯨꯛ ꯑꯣꯏꯔꯝꯗꯅꯀꯣ. ꯃꯣꯏꯅ ꯐꯅ ꯐꯥꯎꯔꯁꯨ ꯃꯤꯈꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗ." ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇꯗ ꯃꯤꯈꯨꯗꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯧꯄꯥ ꯅꯨꯄꯥ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯊꯥꯕꯂꯩ ꯌꯥꯆꯪꯂꯛꯄꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯂꯥꯏꯗꯨꯛꯀꯗꯣ ꯈꯔ ꯉꯜꯂꯤ ꯈꯣꯠꯂꯤꯉꯩꯗ ꯊꯥꯟꯕ ꯌꯥꯗꯕ꯭ꯔꯣ? ꯀꯩꯗꯧ ꯂꯩꯒꯦ ꯈꯪꯗꯦꯅꯦ, ꯉꯁꯥꯏꯗꯒꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯉꯥꯡꯅꯕ ꯍꯧꯔꯦ." "ꯏꯅꯝꯃ, ꯊꯕꯛ ꯑꯇꯩ ꯊꯦꯡꯗꯣꯛꯈ꯭ꯔꯕ. ꯃꯧ ꯑꯣꯏꯔꯗꯤ ꯊꯕꯛ ꯌꯥꯝꯃꯤ. ꯊꯕꯛ ꯌꯥꯝꯃꯗꯤ ꯅꯁꯥꯅ ꯈꯪꯅ ꯅꯪꯅꯕ ꯉꯟꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯌꯥꯝꯅꯅꯦ ꯃꯣꯂꯤ ꯍꯣꯔꯤ ꯇꯧꯒꯅꯨꯀꯣ, ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ." "ꯍꯣꯏ ꯏꯅꯝꯃ, ꯍꯌꯦꯡꯗꯒꯤ ꯅꯪꯅꯕ ꯇꯧꯖꯔꯒꯦ." ꯇꯣꯝꯕꯅ, "ꯀꯩꯅꯣ ꯏꯆꯦ, ꯅꯪꯅ ꯏꯇꯩꯝꯗ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯅ?" "ꯀꯩꯅꯣ, ꯅꯪ ꯑꯗꯨ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯨꯄꯤ ꯋꯥꯅꯤꯁꯦ, ꯅꯪꯕꯨ ꯌꯥꯎꯁꯤꯜꯂꯛꯀꯅꯨ." "ꯏꯆꯦ, ꯅꯪꯁꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯝꯃꯁꯨ ꯏꯕꯥꯏ ꯑꯣꯏꯗꯣꯏꯗꯨꯅ ꯐꯨꯔꯒ ꯇꯥꯜꯂꯛꯄꯗ ꯊꯥ ꯐꯥꯅ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯂꯩꯅꯤ ꯊꯥꯖꯗꯦ." "ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯏꯗꯨꯅ ꯀꯩꯒꯤꯅꯣ? ꯍꯥ, ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ." "ꯏꯆꯦꯅ ꯇꯥꯟꯗ꯭ꯔꯁꯨ ꯑꯩꯁꯦ ꯆꯠꯅꯕ ꯊꯣꯛꯂꯛꯏꯕꯅꯤ. ꯀꯗꯥꯏꯅꯣ, ꯁꯦꯜ ꯈꯤꯇ ꯄꯤꯔꯣ, ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ." "ꯀꯥꯏꯗꯒꯤ ꯁꯦꯜ? ꯂꯩꯇꯦ ꯁꯦꯜꯒ ꯑꯝꯇ. ꯆꯠꯂꯣ, ꯀꯅꯥꯗꯒꯤꯅꯣ ꯂꯧꯔꯨꯔꯣ. ꯊꯕꯛꯇꯤ ꯁꯨ ꯌꯥꯗꯦ, ꯁꯦꯜꯑꯅ." "ꯊꯕꯛ ꯁꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯅꯤ, ꯁꯦꯜ ꯐꯪꯂꯒ ꯏꯆꯦꯅ ꯑꯗꯨꯝ ꯂꯧꯈꯤꯅꯤ. ꯇꯥꯆꯧꯗꯕꯨ ꯄꯪꯕꯒꯤ ꯁꯨꯕꯩ ꯋꯥꯅꯤ, ꯑꯩꯗꯤ ꯁꯨꯛꯁꯨ ꯍꯦꯛ ꯁꯨꯔꯣꯏ. ꯍꯌꯦꯡ ꯁꯨꯔꯁꯨꯅꯦ, ꯅꯨꯄꯤ ꯊꯤꯔꯒ ꯁꯨꯒꯦ, ꯑꯗꯨꯒ ꯅꯨꯄꯤꯗ ꯄꯤꯁꯤꯟꯒꯦ." "ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯅꯨꯄꯤ ꯐꯥꯎ ꯊꯤꯗ꯭ꯔꯤꯕ ꯃꯥꯅ ꯑꯁꯨꯃꯥꯏꯅꯒ ꯍꯥꯏꯅꯦ. ꯍꯦ, ꯅꯪ ꯑꯩꯅꯅꯦ ꯑꯃꯨꯛ ꯍꯟꯅ ꯁꯦꯜ ꯄꯤꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯅꯪ." ꯉꯁꯤꯁꯨ ꯊꯥꯕꯂꯩꯗꯨ ꯃꯤꯈꯨꯕꯤꯅ ꯃꯧꯄꯥ ꯑꯅꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯪꯈꯣꯜ ꯂꯝꯄꯥꯛ ꯑꯃ ꯇꯧꯍꯜꯂꯝꯃꯤ꯫ ꯊꯥꯕꯂꯩ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ "ꯀꯩꯅꯣ ꯑꯃꯨꯛ ꯐꯝꯗꯅꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯊꯕꯛ ꯑꯃ ꯉꯥꯏꯍꯥꯛꯇꯪ ꯇꯧ ꯍꯥꯏꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ?" "ꯏꯅꯝꯃ, ꯋꯥꯃꯟꯗꯅ ꯇꯧꯕꯅꯤ. ꯂꯣꯏꯁꯤꯜꯂꯛꯑꯒꯦ, ꯀꯨꯏꯔꯔꯣꯏ. ꯐꯩꯗꯣꯝ 2-3ꯗꯪ ꯍꯥꯏꯒꯠꯂꯗꯤ ꯂꯣꯏꯔꯅꯤ." "ꯀꯩꯒꯤꯅꯣ ꯑꯩꯅ ꯐꯩꯗꯣꯝꯁꯤ ꯌꯨꯡꯅ ꯍꯥꯏꯒꯠꯂꯣ ꯍꯥꯏꯔꯒ ꯅꯪꯅ ꯐꯩꯅ ꯇꯧꯔꯝꯃꯤꯁꯤꯅ ꯑꯃꯨꯛ?" "ꯏꯅꯝꯃꯅ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯣ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯅ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯅꯠꯇꯦꯅꯦ, ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯅꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ. ꯅꯪ ꯁꯤꯗꯤ ꯏꯕꯦꯝꯃ,
mayung maphen khangdabra nangbo ha adu paw khangdana kamai na yum palaibanoba inama ai taningde haujimak nangna phaina singkhaliba singsia loi semdokadabani he wa ma hairambagi tayonabdane nang tawniba nang inama simayam semu ontoklaga lairadi thabak atei nangaroi hanakidi tharasi mathang thabado oina onthoasi kariya ngarang na lakpi mau nangna aina hariba wasidaga onthoknaba natiklo ha is aigi singthaktaga khumladana aigi apambagi ona tainabadaga ngangladana nangi si tawge tawribro ha adugi nati inama yam asida matamdo amuk yam koini sakani na haijabani nangna adu aingonda takpa yabro aina taw hari tawgadaba khanglabra machinga sukhumadana mathangge ayukni thabalai ingkhol apakpadu tawrubagi khubaktusu ising loina hali masa pumbasu thindokuna haugatpa ngamdre magi mapuroibana hanglaklami koinu nangna asuk sawi khol khrasi tawriduba nasana na sawanam silibani tawgisu tamna tawraga adum yabaduda sum thaba umta tawningai leitin tawrubani aisu sumai tawni di khangdaba ado hayeng makhaidi adumai tawrunuko nangna waraga aini na wai khangidada is yare bugo ado aisu kuta selamta thokta leibase nungaiti aduna pisa konamta leibiyo pi khra sagi ahang matamda aisu isiyagi mong sida aina phanglakpasel nangona sinaba talai maduda isiyana tawgadaba lato migi mamangdi gaijai isidi mi tani taroi ikai ni kai giroi khangdam ida koi lau dui kaisu kaideda ado aina thokpadudi inamana kaisu loge hairoidana aduna aikhoini khut paisel oirase yaidana aduna makhoi ta sauna kona matangdi leibiyu ko hoi yengase aina nangbu lauribase thabuk sunaba sel talanaba lawbaga manadore ne dudi is hingminaradi pateng pangnaba taba sibu kayam kaike oh nongale ba khangdaba mayam khangawro tadaba kaisu tahawro nongale as isia kai do ngorbo adu kana loidubo mina taraga kai khandorike ai ngawri sibu airo natraga natu siro ha mau mana husik phawba tumdu leibagi matam laiba adu tapna harisu yaidana is natu sia migi mamangda kasu phajahaningli ba ha tawriba mawngsiga isia mado ngarang inkhole bak mayam si tawrubagi masase thindokdana haugatpa ngamdadana aini hipona thanamlabani is thot lawba thabak kharasigi lingba yadre kainaga haijilibani ni ha mabu kayam nungai yaiphaba imungdagi tholaktana thabak kasibu mayumda manam surukti haibro isia wada sumna ngam isia na ngangli wada thabalina taraga nungai gadro matan tadana nasinaradi nungai tawasya tabani mau ama oibagi hainajri khai thabak manam da tawni su khangge azuk yamna khangdaba madinia kaidobagi mayum palatlini ge as isia is natuda ngang ningji ba haibaduni nangisia ha ngang ningjabadi ngangdana taw hayuni bungo hoi ai hari yare ko adu ngasi gi sakto isi ne khra thongbi hayeng degi ma thongjarasani hai taningde nupi wadanya awak apa yam saganu nangi satpham thokpa thabakto adum satko somna tombasu maga nungsina saba thangnaba khudagi sakhenbige phamina dona wari sari ekhoyani na kamai tawse aino nangna ngamaroi hairagana ai atopa ma yengkhradoni sinane atopa yengbudi hairadu ai leimaktada aina nahana selasi haibaduna yadre hojik ta sau luhong sahiba fauji ai sumu nupi sensiladi ekoi sidi fajarani nangna hari matamdudi matang yam sajina aduna ado hojik namu ai amuk sadab aduna matam khasik tangningai sigai doge matam sadabaduna aina atopa ma thijarage na haisi nang sei sani ado nang boi khoida leiraga ekoi sigi sarai khangma ngamjaratro hojika mani itayna tawri mayam sidiba nakoina taimana pangzadabagi mana otpani aingonda gadi yarohi otpa ai noina manai khaigadamni adobudi nangse aina ka haga thitatpani dana mini hinjin be yaroi dabini khangi sin thukanduda kaigino nang nengonda sumkhatna ba haurisiba I karakani ko phagi tawbada aseng mahayobani da adu nangbo nasin kandabrate khana horadi atum kan taba nangna aigi sin kan bakanda pana da namuk lei pana tamni kai ai yoi doinina nangsu thabain khangado khra sat khotana sel tanaba taw aingondagi khra lo naside khrani dum taw leibadadi oiroi ko ai luhongbaga sugi aduga phangbu pusel do nangona sasat pisan ge na ngai raga lei
Pakhang oiringayda thabak suraga phanglakpa seldo pisinfamsu leite kaidownadoino. Is talle kaso hainingdri. Ngang bhaiba mina asumba sai haibadunine. Hayeng aikoida leiraga nungaina nakhutta hamduna pizaraga thambidoini. Sielga yauradi khara piram ai sielga khatnabada sielga amta piyu yadre. Yaribungo paktre. Trabanangna aibu nakhutta hamduna pizani kaina su hairi yam male. Piro kaidoroge ko. Sikhak yaurisi se lauda laurose. Asumna tha khra amasu haukhirabi. Thabalai so hauzikti mama oigadauri. Mikhubidi nongma nongmagi isau langba lepte. Thabalai manamagi maungduda talladuna ngamdrasu ngamdana imungi thabak pumba ngamnabu hotnarabi. Ngasisu thabalai sak thogi. Dema kaijang thongdoino. Ngakup thongsilagi tawbani. Nang tasawna ngasa ayu lu thumlui haidana phare. Haunida kuiri ngakup thongbu sadaba. Kaidi sarani tangdi yumdasu ingthi nungaina sak sade. Namanaba amagida muksa amagida muksa. Idema yumda sieng tingdana matawringida. Kaidi tingdabano nangi sarukto namit kudingi lemlibanine. Yen nganuga noirabani nangi sak saruk sabada. Aduite ikoi sidi kaida usakragi makol mawagam tade. Maninglomdaga satlamgani. Hausik waida laikibani. Nang sune yumda khra khra layuko. Nakoi tasawsu thabak sathoklibani haidana nonganbaga satki. Numit taraga halakani. Yumsidana nupi inamaga khoini khak. Aikoi sin he ngangba tani khanbada aisa yumda gamta laindraba. Adunani aina kuichat chalisi. Adumna hainuni nangbo inamana nganglibado aikhoibu phaningbagi soihidrana pakhatana soitrigaida hana ngangibani. Adoirasu khungangdo adudani aina pran chaisi. Ayo as ayo. Itema kaidoroge ha kaidoroge ba kaishu tawdeda khwangse lengba kapta yadre naba namtoiba. Itema pothabiro chakto ai loisilage. Phare adudi nang sak loisilo. Tema ngasidi haksangse yam nungaite. Kaino nang sak sangsi tawramisina ha amaduna kaida usakre chakasu thongi malene. Ise nang sida ngarang bidongna nawaida tobek naga leihe woiba. Itaimda thongamani aduda itaimda haksang nungaitena aina pothawro ai loisilhoragena haib. Nang mangaire na hairisia ha nang mangaire ba saka thongladana ma kayang wari haige sidawri haibro mi loina masa poknari ne ma dawna kana tawnai nini da kangdi nasinadana. Sia aina ubadadi imungi thabak pumba itaimna loya tawbuida. Isegi thabakna ne itaimabu panaduna ngangba. Kariya Noangan madagi numit taba phau sa sadana khulak koida leiba nangna kari khange ha nang kayam uge ba nang loina ubagi nei nai se ise nei tai managa tawri mayam do hayi ai gi nupi daga di amta yaroi he is kaya dano ne nang kai dog doi ba ha nang na kai dog ge hai ba no ba khangni lakta laksana goro at khai ge kaya koida leiba ngam gi yeng ba tari da man odbra isen odbra madi soiroida kaya tabi usichi ba ngang bi yeng numidangi matamni thabalai ngamdrasu ngamdana thabak pumba loisilamduna saglai sawbana mateng khra pangbirubagi mikhubina sawbu nganglibani. Thabalai nangbu loirabro loire wa bana yadrena isana ka nongma nongmagi lumsilakpani thabak mayamsina marolama akoi sisu laiminaradi mateng khra pangladi phado kai wakhal no khangni mana khalisi yarisi oisu oroidabaduda ngangla kaidona doino aina ngamna batam hotnarisi mana tawdabagi aina tawrusu saw sumni silakpasida kainum itaw tawreda. Ado inamana aise angang unaraga thakradi yumda leirasu hai kaigino mana du hai mana hairaga hekta yabra yaroya sidum lei aidi adunabu pharatra khali akhoi tasawsu thabak sathokhrani inamana atai tai tawraga leirani aigi seba haiba masu leibanina yumda leirubana pharoidra kona khanarase aina di isa urani na harauraga nangi wadu tabda ai isa gase nungaipam khangdeba ikoi sese ai sum skhoningeda skhoninggaduni ko sum sawi ranu yar inamana haribudusu aikoi gi phanana bangaktani koina leigada basunati thakra khaki wani nangi dubudi aphaba oini nangondabudi phadong nayumda leiningbani na adoi wana teba nangi nanakta leibadagi hena nungaibabu khaida leidoino matam kharagi matungni tombasu sakhenbiga luhungba tha marirom hairakle mapamda angang unabagi leiruba thabalaisu hanagum amung sawbagi yumda makoi puna leiminare sakhenbi mangolda hangam manduna leirami thabalaina
ꯍꯪꯒꯥꯝꯗꯣ ꯁꯣꯝꯗ ꯈꯔ ꯄꯤꯔꯣ ꯏꯆꯦ ꯁꯨꯃꯟꯕ ꯌꯥꯎꯕꯤꯔꯛꯀꯦ ꯍꯣꯏ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯅꯅꯥꯎ ꯅꯨꯄꯥꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯣꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯊꯣꯡꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯅꯪꯁꯨ ꯁꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯟꯅꯗꯤ ꯍꯩꯅꯗꯦ ꯌꯥꯝ ꯍꯥꯏꯔꯝꯗꯥꯏꯅꯦ ꯍꯩꯅꯔꯦꯗ ꯑꯗꯣ ꯏꯅꯝꯃꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤꯅꯦ ꯅꯨꯡꯁꯤꯒꯦꯁꯦ ꯉꯝꯗꯦꯍꯦ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ ꯃꯥꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯃꯁꯥꯒꯤꯅꯤ ꯁꯥꯎꯔꯨꯅꯨꯗ ꯃꯕꯨꯛ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯤ ꯑꯣꯏꯗꯕꯅꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯔ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯈꯪꯗꯦ ꯏꯆꯦ ꯑꯩꯗꯤ ꯁꯤꯗꯒꯤꯗꯤ ꯃꯥꯅ ꯉꯥꯡꯂꯛꯄꯗꯣ ꯑꯗꯨꯝ ꯈꯨꯝꯃꯗꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯉꯝꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯈꯨꯝꯕ ꯈꯠꯅꯕꯒꯤ ꯊꯕꯛ ꯁꯤꯃꯗꯤꯅꯦ ꯑꯩꯗꯤ ꯍꯦꯛꯇ ꯇꯜꯂꯦꯕ ꯍꯪꯒꯥꯝ ꯃꯅꯥ 2-3 ꯈꯛ ꯃꯟꯕꯗꯨꯗ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅꯒ ꯃꯜꯂꯤꯕꯅꯤꯅꯦ ꯍꯥ ꯀꯌꯥ ꯋꯥꯒꯦ ꯍꯪꯒꯥꯝ ꯃꯟꯕꯁꯦ ꯃꯇꯝ ꯃꯥꯡꯍꯟꯗ ꯂꯩꯔꯤꯕꯅꯤꯅꯦ ꯃꯥꯡꯍꯜꯂꯤꯕ ꯃꯇꯝꯗꯣ ꯁꯛꯍꯦꯟꯕꯤꯗ ꯏꯅꯝꯃ ꯏꯆꯦ ꯏꯅꯥꯎ ꯂꯩꯃꯤꯟꯅꯕꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯗ ꯍꯪꯒꯥꯝꯁꯦ ꯃꯟꯊꯣꯛꯄꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯂꯤꯕꯅꯤꯅꯦ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯨꯗꯅꯤ ꯑꯩꯅ ꯈꯨꯝꯃꯤꯁꯦ ꯀꯌꯥꯗ ꯃꯆꯤꯟꯁꯤ ꯀꯜꯂꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯦ ꯍꯩ ꯆꯤꯟꯍꯤꯕꯤ ꯁꯨꯅꯤꯡꯗꯕ ꯅꯈꯣꯏꯅꯤ ꯄꯨꯟꯁꯤꯜꯂꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤꯅꯦ ꯍꯥ ꯁꯨꯅꯤꯡꯒꯦꯔꯥ ꯁꯨꯅꯤꯡꯉꯣꯏꯒꯦꯔꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯇꯧꯕꯤꯒꯦꯅꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝꯗꯨ ꯂꯩꯔꯁꯨ ꯐꯝꯕ ꯂꯣꯏꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨꯗꯕꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯅꯋꯥ ꯅꯩꯔꯛꯏꯕꯗꯣ ꯅꯌꯨꯝ ꯄꯥꯅꯤ ꯈꯪꯉꯗꯤꯅꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯇꯧꯕ ꯇꯥꯕ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯇꯧꯅꯤꯡꯉꯤ ꯇꯧꯅꯤ ꯇꯧꯅꯤꯡꯗ꯭ꯔꯤ ꯇꯣꯛꯀꯅꯤ ꯏꯅꯝꯃꯅ ꯅꯊꯧ ꯅꯠꯇꯅ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯛꯀꯅꯨ ꯏꯅꯥꯎ ꯇꯣꯛ ꯌꯥꯔꯤꯁꯦ ꯃꯤꯅꯒ ꯇꯥꯔꯒ ꯅꯣꯛꯅꯕ ꯇꯥꯔꯦ ꯃꯁꯤ ꯁꯥꯕꯤꯌꯥ ꯃꯁꯤ ꯑꯐꯕꯤꯌꯥ ꯅꯪꯅ ꯏꯟꯁꯤꯟꯗꯨꯅ ꯉꯥꯡꯍꯟꯕꯕꯨ ꯑꯣꯏꯔꯝꯒꯅꯤꯅꯦ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯃꯥꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕꯁꯦ ꯍꯥ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯣꯟ ꯆꯤꯛꯄ ꯍꯨꯏ ꯁꯥꯗꯅꯅꯦ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯈꯣꯡꯗꯅ ꯂꯩꯔꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯍꯨꯏ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯔꯥ ꯍꯥ ꯍꯣꯏ ꯃꯥꯅꯤ ꯍꯨꯏꯒ ꯃꯥꯟꯅꯩ ꯍꯥꯏꯕ ꯏꯅꯥꯎ ꯇꯣꯛꯄ ꯌꯥꯔꯦ ꯆꯪꯉꯨ ꯆꯠꯂꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯨꯕ ꯀꯩꯁꯨ ꯂꯩꯇꯕꯤ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯑꯩꯕꯨ ꯍꯨꯏꯒ ꯃꯥꯟꯅꯩ ꯀꯥꯏꯅ ꯈꯪꯅꯤꯡꯗꯅ ꯅꯪ ꯏꯋꯥ ꯑꯅꯤ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯣꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯤꯈꯨꯕꯤ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯏ ꯉꯥꯏꯈꯣ ꯆꯥꯎꯕꯅ ꯀꯩ ꯍꯥꯏꯒꯤꯁꯦ ꯃꯉꯣꯟꯗꯒ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤꯁꯤꯅ ꯅꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯍꯥ ꯃꯆꯤꯟꯒꯁꯦ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯈꯨꯝꯒꯗꯕꯒꯤ ꯉꯥꯏꯗꯨ ꯂꯩꯅꯦ ꯇꯣꯝꯕꯅ ꯏꯆꯦ ꯃꯤꯁꯨ ꯃꯆꯤꯟ ꯄꯥꯜꯂꯤ ꯏꯆꯦꯅ ꯁꯨꯝ ꯉꯥꯡꯉꯒ ꯇꯥꯔꯒ ꯂꯩꯔꯨꯗꯤ ꯀꯅꯥ ꯌꯥꯗꯣꯏꯅꯣ ꯏꯆꯦꯅ ꯈꯨꯃꯛꯇꯕ ꯄꯥꯝꯂꯒꯅ ꯍꯨꯏꯗꯔ ꯍꯧꯗꯣꯡꯗꯔ ꯉꯥꯡꯗꯧ ꯃꯉꯥꯏ ꯑꯗꯣ ꯏꯆꯦꯒꯤ ꯈꯨꯉꯥꯡꯗꯣ ꯍꯨꯏꯗꯒ ꯉꯥꯡꯉꯨꯔꯗꯤ ꯅꯆꯤꯟꯗꯒ ꯆꯤꯛꯂꯛꯇꯧ ꯃꯥꯜꯂꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯕ ꯅꯈꯣꯏꯕꯨ ꯑꯩꯅ ꯋꯥꯅ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯅꯇꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯒ ꯅꯈꯣꯏꯅ ꯅꯇꯨꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯗꯣ ꯆꯥꯎꯕꯅ ꯏꯆꯦ ꯁꯥꯎꯔꯅꯨ ꯑꯩ ꯉꯥꯡꯒꯦ ꯌꯥꯔꯦ ꯑꯩꯗꯤ ꯉꯥꯡꯉꯣꯏ ꯏꯆꯦꯅ ꯉꯥꯡꯕꯒꯤ ꯈꯨꯝꯕꯅꯤ ꯏꯆꯦꯅ ꯉꯥꯡꯗ꯭ꯔꯗꯤ ꯃꯥꯅ ꯀꯩꯁꯨꯗꯤ ꯍꯥꯏꯔꯝꯃꯣꯏꯗ ꯍꯧꯔꯝꯃꯣꯏꯕ ꯀꯩꯁꯨ ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ ꯃꯈꯣꯏꯅ ꯉꯥꯡꯗꯕ ꯇꯧꯕꯒꯤ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯍꯥ ꯊꯕꯛ ꯑꯃꯠꯇꯁꯨ ꯁꯨꯅꯤꯡꯕ ꯅꯠꯇꯕ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯋꯥꯊꯤ ꯋꯥꯔꯦꯞ ꯒꯥ ꯇꯧꯗꯅ ꯃꯤꯒꯤ ꯃꯧꯁꯤꯡꯗꯤꯅꯦ ꯑꯝꯇ ꯌꯥꯅꯕ ꯅꯠꯇꯦ ꯈꯠꯅꯕꯒ ꯉꯥꯡꯅꯕꯒꯗ ꯑꯗꯣ ꯏꯇꯩꯃꯒ ꯑꯩꯒꯤ ꯅꯨꯄꯤꯒꯗꯤ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯂꯩꯔꯤꯗꯣ ꯐꯩꯗꯤ ꯈꯟꯗꯗꯅ ꯏꯆꯦꯅ ꯃꯗꯨ ꯎꯔꯒ ꯁꯥꯎꯔꯤꯕꯅꯤꯅꯦ ꯊꯕꯛ ꯁꯨꯅꯤ ꯈꯪꯗ꯭ꯔꯦ ꯍꯪꯒꯥꯝ ꯃꯅꯥ ꯑꯃꯅꯤ ꯃꯟꯕꯗ ꯃꯈꯣꯏꯅꯤ ꯆꯪꯗꯅ ꯃꯤꯠꯁꯤ ꯅꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯕꯤꯔꯨꯏꯁꯦ ꯅꯪꯁꯤ ꯅꯌꯨꯝ ꯄꯥꯜꯍꯧꯗꯗꯅ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜꯗꯤ ꯆꯥꯠꯂꯕꯅꯤꯍꯦ ꯌꯨꯝꯗꯨꯗꯤꯅꯦ ꯑꯩꯅ ꯄꯥꯜꯂꯣꯏꯅ ꯄꯥꯟꯗ꯭ꯔꯤꯕ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯄꯥꯟꯕ ꯄꯥꯟꯗꯕ ꯄꯥꯟꯅꯗ꯭ꯔ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ ꯍꯧꯖꯤꯛꯁꯨꯅꯦ ꯄꯥꯟꯒꯦꯗꯤ ꯀꯩꯁꯨ ꯅꯠꯇꯤꯌꯦ ꯄꯥꯜꯂꯣꯏꯅ ꯄꯥꯟꯗ꯭ꯔꯤꯅꯤ ꯀꯥꯏꯅ ꯊꯥꯏꯅ ꯃꯥꯡꯒ꯭ꯔꯦ ꯇꯧꯔꯒ ꯃꯅꯤꯡ ꯂꯧꯕꯨꯛꯇ ꯊꯥꯔꯣ ꯑꯣꯜꯂꯒ ꯀꯞꯄꯒ ꯂꯩꯔꯝꯕꯗꯣ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯃꯦ ꯍꯥꯏꯕꯤꯔꯛꯇꯦꯅ ꯅꯨꯄꯥꯒꯤꯗꯤꯅꯦ ꯃꯈꯣꯏꯅ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯅꯕꯨ ꯄꯥꯝꯃꯗꯤꯅꯦ ꯐꯥꯔꯒ ꯑꯗꯨꯝ ꯅꯝꯗꯅ ꯂꯩꯕ ꯌꯥꯏ ꯑꯗꯨꯅꯅꯦ ꯄꯥꯜꯂꯣꯏꯅ ꯄꯥꯟꯗ꯭ꯔꯤꯕ ꯍꯣꯏ ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤꯍꯦ ꯆꯍꯤꯅꯗꯤ ꯁꯨꯝ ꯂꯤꯔꯛꯄ ꯅꯨꯄꯥꯅꯗꯤ ꯂꯩꯔꯛꯇ ꯌꯨꯝꯅꯗꯤ ꯄꯥꯅꯤꯡꯉꯁꯨ ꯎꯄꯥꯏ ꯂꯩꯇ ꯁꯩꯍꯦꯟꯕꯤ ꯆꯥꯛ ꯊꯣꯡꯂꯤ ꯊꯥꯕꯜꯂꯩꯅ ꯐꯤ ꯁꯥꯔꯤ ꯃꯤꯈꯨꯕꯤ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯃꯧ ꯑꯇꯣꯝꯕꯤꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯛ ꯆꯥꯛꯀꯦꯅ ꯆꯪꯉꯒ ꯆꯥꯛꯁꯨ ꯂꯣꯏꯗ꯭ꯔꯤꯅꯤꯁꯦ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯅꯈꯣꯏ ꯑꯅꯤ ꯇꯧꯔꯤꯁꯦ ꯑꯃꯅ ꯊꯕꯛ ꯐꯕꯤ ꯁꯥꯒꯠꯇꯅ ꯐꯤ ꯁꯥꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯗ ꯉꯥꯏꯔꯤꯅꯦ ꯏꯅꯝꯃ ꯑꯩꯁꯨ ꯍꯣꯠꯅꯔꯤꯅꯤ ꯏꯀꯨ ꯑꯝꯇ ꯐꯝꯗ ꯂꯩꯊꯣꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯊꯦꯡꯈꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯁꯤꯗ ꯏꯆꯦꯁꯨ ꯑꯉꯥꯡꯁꯤꯃꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯅꯠꯇꯦ ꯅꯆꯤꯟ ꯈꯨꯝꯕ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗ ꯊꯨꯠ ꯂꯥꯎꯔꯒ ꯇꯣꯛꯏ ꯅꯪ ꯑꯃꯅꯦ ꯅꯣꯡꯃꯇ ꯅꯪꯅ ꯅꯪꯅꯕ ꯇꯧꯕꯁꯦ ꯌꯥꯎꯈ꯭ꯔꯕ꯭ꯔꯕ ꯍꯥ ꯀꯌꯥꯔꯛ ꯌꯥꯎꯔꯒꯦ ꯀꯥꯏꯗꯒꯤ ꯅꯪꯅꯅꯦ ꯊꯕꯛ ꯃꯅꯥꯝꯇꯗꯤ ꯁꯨꯗꯅ
ꯅꯪꯅ ꯄꯥꯃꯛ ꯄꯥꯡꯉꯨ ꯃꯇꯝꯗ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯂꯥꯏ ꯅꯠꯇꯦ ꯅꯪ ꯃꯧ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯉꯝꯅꯤ ꯅꯌꯨꯝ ꯄꯥꯜꯂꯛꯄ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯉꯝꯅꯕ ꯇꯧꯕ ꯇꯥꯕ ꯀꯩꯅꯣ ꯏꯅꯝꯃꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯏꯅꯝꯃꯁꯨ ꯂꯩꯁꯥꯕꯤꯅꯤ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯊꯕꯛ ꯈꯔꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯏꯗꯅ ꯀꯩꯒꯤ ꯄꯥꯡꯗꯣꯏꯕ ꯍꯦ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯁꯥꯗ ꯂꯩꯔꯤꯕꯁꯦ ꯐꯝꯖꯥ ꯆꯥꯕ ꯌꯥꯅꯕꯅꯤ ꯍꯦ ꯅꯪ ꯂꯩꯒꯤ ꯊꯕꯛ ꯁꯨꯕ ꯁꯨꯗꯕ ꯄꯥꯟꯅꯒꯗꯕ ꯅꯠꯇꯦ ꯑꯣ ꯐꯝꯖꯥ ꯆꯥꯕ ꯄꯥꯝꯕ ꯏꯅꯝꯃꯗꯤꯅꯦ ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯄꯤꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗ ꯆꯥꯕ ꯇꯥꯕ ꯑꯃꯨꯛ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯔꯅꯨ ꯅꯪꯁꯤ ꯌꯥꯝ ꯀꯩꯅꯣꯝ ꯇꯧꯏꯅꯤ ꯏꯕꯦꯝꯃ ꯅꯪꯃꯨꯛ ꯅꯆꯤꯟ ꯀꯟꯕ ꯅꯨꯄꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤꯅꯦ ꯑꯌꯥꯕ ꯃꯤ ꯉꯥꯛꯇ ꯊꯦꯡꯅꯕ ꯑꯌꯥꯕ ꯃꯤꯗꯅꯦ ꯄꯪꯌꯥ ꯌꯥꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯅꯪꯅ ꯌꯥꯗ꯭ꯔꯥ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯃꯥ ꯅꯄꯥꯅꯒ ꯑꯃꯠꯇ ꯋꯥꯔꯛꯂꯛꯇ꯭ꯔꯕ꯭ꯔꯣ ꯅꯊꯛꯀꯤ ꯑꯍꯜꯗ ꯀꯔꯤ ꯉꯥꯡꯅꯤ ꯅꯈꯥꯒꯤ ꯑꯉꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕꯗꯨꯕꯣ ꯏꯅꯝꯃꯗꯤ ꯌꯥꯝ ꯋꯥꯔꯛꯄꯅ ꯑꯣꯏꯔꯝ ꯇꯥꯏꯅꯦ ꯅꯈꯥ ꯊꯥꯕ ꯅꯆꯥ ꯅꯅꯥꯎꯗ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥ ꯃꯌꯥꯝꯗꯣ ꯆꯥꯛꯀꯁꯦ ꯑꯝꯇ ꯊꯣꯡꯂꯣꯏꯗ ꯆꯥꯅꯤꯡꯕ ꯃꯤꯅ ꯍꯦꯛ ꯊꯣꯡꯂꯒ ꯆꯥꯖꯔꯁꯅꯤ ꯍꯥꯏ ꯁꯨꯅꯤꯡꯗꯕꯤ ꯀꯇꯟ ꯆꯨꯕꯤ ꯅꯊꯤꯕꯣꯡꯗ ꯆꯥꯕ ꯍꯦꯛꯇ ꯊꯣꯛꯂꯛꯑꯣ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯑꯁꯨꯝꯅ ꯊꯥ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ ꯊꯥꯕꯜꯂꯩꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩ ꯃꯄꯥꯝꯗ ꯂꯦꯛꯇꯨꯅ ꯂꯩꯔꯤ ꯁꯛꯍꯦꯟꯕꯤꯗꯤ ꯐꯅꯕꯨ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯝꯃꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯃꯅꯝꯃ ꯇꯧꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯊꯝꯂꯝꯂꯕꯁꯨ ꯃꯁꯦꯟꯅ ꯍꯦꯛꯇ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯧꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯇꯣꯝꯕꯗꯤ ꯊꯕꯛ ꯉꯟꯅ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯁꯤꯔꯕ꯭ꯔꯣ ꯅꯨꯃꯤꯠꯅ ꯀꯔꯣꯝ ꯆꯥꯛ ꯌꯨꯡꯂꯁꯤ ꯐꯥꯎꯕ ꯍꯧꯒꯠꯀꯅꯤ ꯈꯪꯗ꯭ꯔꯤꯕꯗꯨꯕꯣ ꯍꯧꯒꯠꯂꯨꯅꯦꯍꯦ ꯃꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤꯀꯥꯁꯦ ꯇꯥꯁꯤꯟꯅꯗ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯅꯦ ꯍꯥꯏ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯉꯥꯛꯇꯪꯒ ꯇꯨꯝꯕꯁꯦ ꯇꯨꯝꯐꯝ ꯈꯪꯗꯦ ꯑꯋꯣꯏꯕ ꯆꯔꯣꯏꯔꯧ ꯀ꯭ꯋꯥꯛꯂꯝꯕꯅ ꯈꯣꯡꯕ ꯇꯥꯕꯗ ꯀꯔꯤ ꯑꯩꯕꯨ ꯆꯔꯣꯏ ꯀ꯭ꯋꯥꯛ ꯈꯣꯡꯕ ꯀꯥꯏꯅꯒ ꯍꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯆꯤꯟꯗꯣ ꯂꯩꯇꯨꯝꯁꯤꯅꯅꯦ ꯁꯨꯒꯦ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯏꯃꯨꯡꯗ ꯀꯅꯥꯒꯤ ꯃꯧ ꯇꯨꯝꯅꯔꯤꯒꯦ ꯃꯤ ꯇꯨꯝꯕ ꯇꯨꯝꯗꯕ ꯑꯩꯗꯤ ꯇꯨꯝꯈꯤꯅꯤ ꯆꯥꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯍꯧꯗꯣꯛꯄꯤꯔꯛꯑꯣ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ ꯆꯥꯛ ꯍꯥ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯅꯥꯏꯒ ꯄꯨꯔꯛꯄ꯭ꯔꯣ ꯏꯅꯝꯃꯁꯨ ꯊꯣꯡꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯊꯣꯡꯂꯒ ꯆꯥꯔꯒ ꯍꯤꯡꯅꯤ ꯈꯜꯂꯤꯕ ꯏꯅꯝꯃꯒꯤ ꯀꯣꯛꯇꯨꯕꯨ ꯀꯔꯝꯕꯅꯣ ꯑꯩꯁꯨ ꯅꯈꯣꯏ ꯌꯨꯝꯁꯤꯗ ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯧ ꯍꯥꯏꯕꯁꯦ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ ꯑꯗꯨ ꯈꯪꯗꯕ ꯅꯪꯅ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯜꯂꯤꯅꯣ ꯅꯈꯣꯏꯒꯤ ꯅꯨꯄꯥꯅ ꯑꯩꯁꯦ 이쿠 타함두다 비자니 하이드나 남들 러비리바 아두나 후직디 쿠 타함두다 싸자바 따리 미쿠비 이성 랑나 싹 통리 단자두다 모파 누파 또무수 한질락람이 시야 짜카 통이나 그이놈이노 것이냐 나코이냐 아이가 왕강나시 내암바디야 이니 마상암디 하이브두다 따서우도 아이나 이따이 모델리 하우로나 잣한크라바 그이노 아이기 이과싱시보 나코이보 아이는 싸움도 욕라 이브시야 수마이 똑나브라 하이바니다 이제 그이도로 이따이 모이기수 누파도 여우스디 이따이 머기 마나우 누피도 각단이 레이도 아두나 마코이니 각도폼 강가로이나 따서우도 렉번 아둠 레이히비디 나테다나 따닝게 깡락간 낭순이 아이나 하리바세 나코이 아니묵 싹마네 까리부 캐너리게 누피나 감바 누피 와라까니 강다바 헝직수 아이나 따우리비시 우레다나 나티시 아두부 그이도로게 호 아육 팡에 여하우 야다다나 싹 통다바 아두가 농틸 쭈빠 마코이비 살루라가 아묵 파뭉다 카카투나 tumdur 레이바 마시부 까람바 마우나 싸나블리 싸노 이세 낭나 마롤라마 삭인미나 마롤람 싹마네 나코이니 싹마네이바 마수 나 그이돔 떠리두리 농파독수 이세는 떠부 야이케이 따닝게 누피 미상상바 누피나 감바 땅카이시바 마기 싹 사루카네 암따 합대 아이나 싸닝라가네 통둔 싸우나 하유 고 아이나 하예요 호이 이세는 합저버니나 아이기 사룩다가 오이나 싸미나바 하이브두리 ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ ꯂꯩꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯅꯈꯣꯏꯅ ꯆꯦꯁꯦ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯆꯦꯒ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯏꯇꯩꯃꯒꯤ ꯃꯃꯥꯡꯗ ꯅꯣꯡꯇ ꯏꯇꯩꯃ ꯏꯆꯦꯒ ꯈꯠꯅꯗꯦ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗ꯭ꯔꯣ ꯅꯈꯣꯏꯅ ꯆꯦꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨꯝ ꯉꯥꯡꯂꯕꯗꯤ ꯈꯠꯅꯒꯅꯤ ꯍꯥꯏꯗꯅ ꯁꯦꯝꯗꯣꯛꯄꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯟꯅꯔꯒ ꯑꯗꯨꯝ ꯈꯠꯅꯔꯒ ꯂꯩꯔꯗꯣꯏꯔꯕ खरा वखल तासनो तौबनी याई न सुप तौबदो अदु तौदनबा सगेनबे फरसु फत्रसु इसेसे तासो खोइनिगी इमागुमनी इमाने खोइबु थादोक्तुना सखिबु नुमित अदुदगी इसेना कायदाइदा करी सोहिदगी हाइदना येंगदु लाकपनी अदुना नंग इसेदा यामना काहेन मोंगदि तौगनुको तातोन आइसु लोइना खंगी अदुबु इनामगी वखलसे अमुक तंगदि सेमदोकपा ngambra yengi haiduna aina तौबनी फरिसे ai phirolgase amta hongi aduga ngakto pothaba yabri yengi ꯁꯛꯍꯦꯟꯕꯤꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯃꯨꯡꯗꯒꯤ ꯁꯨꯡꯉꯧ ꯍꯧꯒꯠꯂꯛꯂꯝꯗꯦ ꯃꯤꯈꯨꯕꯤꯗꯤ ꯅꯍꯥꯟ ꯃꯈꯩꯁꯨ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯊꯕꯛ ꯃꯌꯥꯝꯗꯨ ꯇꯧꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ
ꯇꯨꯔꯦꯜꯗꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯁꯣꯛꯎꯗꯨꯅ ꯀꯥꯔꯛꯂꯝꯃꯤ ꯆꯥꯛꯁꯤꯗ ꯂꯥꯃꯛꯇ꯭ꯔꯗꯤꯅꯦ ꯑꯩꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ ꯀꯔꯝꯕ ꯊꯤꯕꯣꯡꯅꯣ ꯈꯪꯗꯦꯕ ꯑꯩꯉꯣꯟꯗ ꯄꯥꯜꯂꯤꯕꯁꯤ ꯑꯁꯨꯛ ꯊꯣꯡꯅꯤꯡꯗꯕ ꯆꯥꯛꯁꯦ ꯂꯥꯃꯟꯕꯒꯤ ꯃꯌꯥꯏꯅ ꯊꯣꯡꯗꯨꯅ ꯆꯥꯔꯤꯅꯦꯕ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯟꯁꯨ ꯑꯃꯨꯛ ꯐꯦꯡꯕ ꯑꯩꯅꯦ ꯑꯁ ꯑꯩꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦꯗ ꯌꯨꯝꯁꯤꯗ ꯄꯥꯟꯖꯔꯝꯕꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯋꯥꯖꯔꯝꯃꯣꯏꯗꯕꯅꯤ ꯃꯧꯅꯤꯅ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯏꯅꯝꯃ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯤꯒꯦ ꯅꯈꯣꯏ ꯅꯄꯥꯗꯨ ꯈꯪꯕ꯭ꯔꯣ ꯑꯗꯨ ꯍꯦꯛ ꯊꯣꯡꯒꯦ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯅꯤ ꯀꯥꯏꯅꯒ ꯁꯤꯌꯥꯡꯕꯁꯤ ꯀꯌꯥꯝ ꯀꯥꯏꯒꯦ ꯏꯄꯥꯒꯗꯤ ꯄꯜꯂꯛꯀꯅꯨ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯕꯒꯤ ꯀꯣꯟꯁꯨ ꯐꯦꯡꯗꯦ ꯀꯅꯥ ꯂꯥꯛꯑꯒ ꯐꯦꯡꯅꯤꯡ ꯊꯝꯃꯤꯅꯣ ꯑꯦ ꯅꯪꯅ ꯆꯥꯕꯒꯤ ꯀꯣꯟꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯦꯡꯈꯤꯗ꯭ꯔꯣ ꯏꯕꯦꯝꯃ ꯌꯥꯝꯅꯅꯦ ꯇꯧ ꯉꯝꯃꯛꯀꯅꯨꯍꯦ ꯇꯧ ꯉꯝꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯂꯩꯃꯤꯟꯅꯔꯗꯤ ꯈꯔ ꯈꯔꯁꯨ ꯇꯧꯃꯤꯟꯅꯕ ꯇꯥꯕꯅꯤ ꯏꯅꯝꯃꯁꯨ ꯍꯥꯟꯅꯗꯤ ꯐꯝꯖꯥ ꯆꯥꯔꯤꯗꯨꯅꯤ ꯍꯟꯗꯛꯇ ꯏꯆꯦ ꯂꯩꯇꯕꯒꯤ ꯈꯔ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯇꯧ ꯉꯝꯕꯤ ꯅꯪꯗꯤ ꯅꯆꯦꯒ ꯃꯥꯟꯅꯗꯦꯅꯦ ꯏꯕꯦꯝꯃ ꯌꯥꯝ ꯉꯝꯃꯤ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯏꯅꯝꯃ ꯆꯍꯤ ꯆꯨꯞꯄ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯅ ꯂꯩꯕꯗꯤ ꯀꯅꯥꯗ ꯏꯀꯥꯏꯒꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯃꯤꯠ ꯈꯔꯅꯤꯈꯛ ꯁꯨꯗꯕꯁꯤꯗ ꯑꯩꯗꯤ ꯀꯩꯒꯤ ꯏꯀꯥꯏꯖꯗꯣꯏꯕ ꯁꯨꯛꯏ ꯏꯀꯥꯏꯗꯦ ꯃꯋꯥ ꯑꯝꯇ ꯂꯧꯒꯦ ꯍꯥꯏꯁꯤꯅꯤ ꯁꯨꯅꯤꯡꯗꯕꯤ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯅꯪꯅꯕꯨ ꯀꯅꯥ ꯃꯋꯥ ꯂꯧꯅꯤꯒꯦ ꯅꯊꯤꯕꯣꯡꯅ ꯃꯔꯣꯟ ꯑꯃ ꯌꯥꯝꯅ ꯆꯥꯔꯤꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯏꯅꯝꯃꯁꯨ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯅ ꯑꯩꯗꯧꯅ ꯂꯩꯅꯤꯡꯉꯗꯤ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯅꯨꯔꯐꯥꯎ ꯂꯩꯁꯥꯗꯅ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯔꯤ ꯅꯪ ꯅꯩꯕ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯕ ꯅꯠꯇꯤꯛꯂꯣ ꯍꯥ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯅꯔꯜ ꯆꯥꯗꯨ ꯂꯩꯕ꯭ꯔꯣ ꯅꯪ ꯅꯆꯤꯟꯗꯨ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ 이나무는 타라가 아이나 예행도 레이브 딸이냐 하하요 노구 녹선닝이냐 마윤 반바 강다비 미웃 비아이시 비마 욤 발라가 낭덩도 미기 뭉 투가이르도 서룩부디 카바이 카라 사드는 고로고로 올르도 서룩냐 빠드는 좀 레이자라게 누밋 카라마수 하우키라미 미쿠비디 이문기 타박 마얌도 마돔다 떠우보다 답다카이 와바 하이브도 오이람미 ngasi 피수버 톡라이 와말라두나 마학 turen mapalda phamdu leithoklammi tanzaduda nupi amasu ising sopa thoklaklammi mikhubiya nangbu phi suramiro as nangnaga adumaina phiga subado imana pokpodagi udri yam pakteba o surini nungaira potnida mau lakpodagi imana pokpodagi tawjri mayam amani tawribase hojik matamdinya ahal leikhoina mau yana na basat bahaibase hauna sani do khangdre thainadi masa mamongna mane maku ki do hojikti mane maku nu oina masa mamau kinare adumaina tawbadudan aina amuk thina ne chinchi pena nganglibase nganglibne amuwaidi aduna bu kana bro nganglasu kana dabani ko iwa lobi banate aiso hojikta hanu thangda sakthong phoksu kana hotnariye hek tahujidana imung sit lani sariba khangdeda ngamkhre ngarang na handa lakpa mau moigi makhada ekoisia layo sinini adubudinya matawgi sanabini kharasu hek indaba yaba nate do khangdreda hingbasi lure aidinya laidaga koini hingsagi aidana khurumdrabani kita thuna lausin biro haidana haijarabani makhoisu hayeng ahal oirak lamatamda khangzaraksani masa poi bukai nakhoigi mousing dudi yam nungsinai phai hainaida aikhoigi sidi loire nongmata ima haidana kaubiba nate minadi hainariye ahal phattabagi makha thaba phatribani haidana aikhoigidi aina pharasu ithakaduna netleiduni khangde aikhoidi adugumadi oini thajade aina ikhada thamningba henmalubagi phattabasya oikhibagum tawre o adugumbadune mina ahal phatadana mau phatribani hainaribase haujikangi mausing sinadi henjinba yadre do adugumbadudi ningthina loinaraga loina yabani do moina tawba thabakta aikhoina khara mateng pangbiba nungsina harau kharasu tawbiba faroina phatraba aikhoigi sidinya adugumbado sangba nateda mikhubidu wakhal khan sanglaklammi aigini haibada iwani sinatana kanasu leicheko aduga karigino aina aigidamak lariba ipa ani sina pusilakpa nupisingbu yeknabagum khaliba aigi wakhal sikayada lalibano makhoina phattaba nate aini phatribadi numit adudagi mikhubidu isau langkhijre thabak pumnamak mana ngamnaba hotnarami sakhenbi su honglakliba manamagi mawongda yamna ngaklammi sakhenbi mana adumna tawrabada mahaksu thoklaktuna imungi thabain khang tawba hawraklammi sakhenbi sak thongni mikhubina sakhenbiya saktu nangna thonglabro sakhenbi nongmata adumna ningthina kawngang tawdaba mana hanglaktiba wadu tabada yamna ngakna khumlaklammi hoi inamana atai tawbaduda aina saksi thagatlabani thongo sak toklaga khoini nasegi mama haksangam de haribado hangba chalusi aha asenguroi nama hoi
ꯁꯛꯍꯦꯟꯕꯤ ꯅꯈꯣꯏ ꯏꯅꯝꯃꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯍꯜ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯂꯨꯗꯕꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯑꯩꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯁꯦꯛꯀꯣ ꯅꯥꯀꯣꯜꯂꯕꯗꯤ ꯏꯪ ꯆꯤꯛꯄ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯅꯝꯃ ꯑꯩꯁꯨ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯏꯅꯝꯃꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯂꯩꯕ ꯄꯥꯝꯕꯗꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯅꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯉꯁꯤꯗ ꯈꯪꯂꯛꯏ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯦꯛ ꯃꯤꯔꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯏꯅꯝꯃ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ ꯀꯩꯒꯤ ꯑꯩꯈꯣꯏꯅ ꯏꯅꯝꯃꯕꯨ ꯃꯤꯔꯥꯏꯔꯨꯅꯤ ꯏꯅꯦꯝ ꯏꯀꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯏꯅꯝꯃꯅ ꯏꯇꯩ ꯑꯃꯗꯤ ꯇꯥꯇꯣꯟꯕꯨ ꯀꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯈꯤꯕ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯐꯔꯦ ꯐꯔꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯕꯜꯂꯩ ꯁꯨꯃꯥꯡꯗ ꯃꯁꯥꯕꯨ ꯄꯣꯗꯨꯅ ꯁꯨꯝꯂꯤ ꯄꯤꯈꯨꯕꯤꯅ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯏꯅꯝꯃ ꯏꯅꯥꯎ ꯅꯈꯣꯏꯅꯤꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯂꯥꯎ ꯆꯪꯉꯨꯁꯤ ꯏꯅꯦ ꯅꯥꯕꯗꯨꯗ ꯍꯪꯕ ꯂꯥꯛꯏꯅꯤ ꯏꯅꯦꯕꯨ ꯀꯝꯗꯧꯔꯒꯦ ꯏꯃꯨꯡꯗ ꯍꯤꯞꯅꯤꯍꯤ ꯏꯅꯝꯃ ꯃꯄꯥꯟꯗ ꯍꯤꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯏꯅꯝꯃ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯐꯔꯛ ꯇꯥꯗꯨꯅ ꯇꯧꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧꯗꯤ ꯑꯩꯅ ꯌꯨꯝꯗ ꯁꯨꯝ ꯂꯦꯛꯎ ꯏꯅꯝꯃꯅ ꯑꯃꯨꯛ ꯁꯥꯎꯔꯅꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯤ ꯂꯩꯇꯕꯁꯤꯗ ꯃꯥꯁꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄꯗꯣ ꯉꯝꯗ꯭ꯔꯕ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯤ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯅ ꯌꯥꯅꯕ ꯇꯧꯅꯕ ꯇꯥꯕꯅꯤ ꯍꯩ ꯑꯩ ꯍꯧꯖꯤꯛꯇꯤꯅꯦ ꯍꯥꯟꯅꯒꯤ ꯌꯥꯝ ꯐꯠꯇꯕꯤ ꯅꯅꯝꯃꯗꯣ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯏꯆꯦ ꯑꯁꯦꯡꯕꯩꯅꯤ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯏꯅꯝꯃ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯁꯤꯡꯖꯨꯒ ꯂꯩꯔꯨꯒꯦ ꯌꯥꯔꯅꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯁꯤ ꯑꯗꯣ ꯆꯥꯎꯗꯤ ꯊꯕꯛꯀ ꯆꯠꯈꯤꯕ꯭ꯔꯣ ꯆꯠꯈꯤꯌꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯈꯣꯏꯅꯤ ꯂꯩꯍꯧꯔꯦ ꯃꯥꯗꯤ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤ ꯑꯗꯨꯅ ꯏꯅꯦꯅ ꯍꯛꯆꯥꯡ ꯈꯔ ꯀꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯥꯗꯣ ꯆꯠꯊꯣꯛꯑꯗꯨꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯃꯤꯔꯣꯜꯒ ꯂꯩꯇꯕꯅꯤꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯤꯈꯨꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇ ꯑꯣꯏꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ